ꯃꯈꯥ ꯇꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯄꯤꯔꯛꯀꯗꯧꯔꯤꯕ ꯃꯤꯅꯤꯁꯇꯔꯤꯌꯦꯜ ꯄꯣꯁꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯄꯤꯕꯤꯅꯕ ꯍꯥꯏꯗꯨꯅ ꯉꯁꯤ ꯁꯤ ꯑꯦꯝ ꯕꯪꯒꯂꯣꯗ ꯆꯠꯇꯨꯅ ꯁꯤ ꯑꯦꯝ ꯃꯁꯥꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯑꯩꯈꯣꯏ ꯁꯤ ꯑꯦꯝꯗ ꯄ꯭ꯔꯣꯄꯣꯖꯦꯜꯁꯤ ꯍꯪꯒꯠꯆꯔꯨꯕꯅꯤ ꯉꯁꯤ ꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯥꯞꯁꯣꯅ ꯑꯩꯈꯣꯏ ꯉꯁꯤ ꯅꯣꯡ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃꯁꯨ ꯇꯧꯖꯔꯛꯄꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯅꯧꯅ ꯒꯣꯕꯔꯃꯦꯟ ꯁꯦꯝꯂꯕ ꯃꯇꯨꯡ ꯃꯤꯅꯤꯁꯇꯔꯤꯌꯦꯜ ꯄꯣꯁ ꯈꯔ ꯄꯤꯈ꯭ꯔꯒ ꯂꯦꯝꯍꯧꯔꯤꯕ ꯈꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯃꯩꯇꯩ ꯄꯥꯡꯒꯜ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯍꯨꯝ NDA ꯑꯦꯂꯥꯏꯟꯁ ꯒꯣꯕꯔꯃꯦꯟ ꯁꯦꯝꯃꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯌꯥꯎꯔꯤꯕ ꯄꯥꯔꯇꯤꯁꯤꯡꯁꯨ ꯆꯨꯡꯁꯤꯟꯅꯕ ꯁꯔꯀꯥꯔ ꯑꯁꯤꯗ ꯌꯥꯎꯕ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇꯔꯤꯌꯦꯜ ꯄꯣꯁ 4 ꯄꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯃꯔꯛꯇꯒꯤ MLA ꯁꯤꯡꯗ ꯃꯤꯅꯤꯁꯇꯔꯤꯌꯦꯜ ꯄꯣꯁꯁꯤ ꯄꯤꯔꯛꯇꯕꯒꯤ ꯃꯃꯤ ꯑꯃꯈꯛ ꯇꯥꯔꯒ ꯂꯩꯕ ꯃꯈꯥ ꯇꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯄꯤꯔꯛꯀꯗꯧꯔꯤꯕ ꯃꯤꯅꯤꯁꯇꯔꯤꯌꯦꯜ ꯄꯣꯁꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯄꯤꯕꯤꯅꯕ ꯍꯥꯏꯗꯨꯅ ꯉꯁꯤ ꯁꯤ ꯑꯦꯝ ꯕꯪꯒꯂꯣꯗ ꯆꯠꯇꯨꯅ ꯁꯤ ꯑꯦꯝ ꯃꯁꯥꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯑꯩꯈꯣꯏ ꯁꯤ ꯑꯦꯝꯗ ꯄ꯭ꯔꯣꯄꯣꯖꯦꯜꯁꯤ ꯍꯪꯒꯠꯆꯔꯨꯕꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯇꯧꯖꯔꯤꯕꯁꯤꯒꯤ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯁꯤ ꯑꯦꯝ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯦꯝ ꯁꯥꯏꯠꯇ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯁꯦ ꯏꯀ꯭ꯋꯦꯜꯂꯤ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔꯤꯌꯦꯜ ꯄꯣꯁꯁꯤ ꯄꯤꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣꯠꯊꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯤ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝꯁꯤꯡꯁꯨ ꯊꯧꯗꯥꯡ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯖꯕꯁꯤ ꯃꯅꯤꯄꯨꯔ प्रजा ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯨꯁꯂꯤꯝ ꯃꯤꯌꯥꯝꯅ ꯇꯧꯔꯤꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯑꯁꯤ ꯄꯣꯖꯤꯇꯤꯕ ꯋꯦꯗ ꯂꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯄꯣꯠꯁꯤ तसेंगा मियामगी करेंगनी मियामगी वॉइस ताबीगदबा अदुगुंबा सेम अमखक कोहनबियु सेम अमखकी सेम अम इकोन थादबा सेम अम दिखाई दै कोनसु आशा तौरगा ngasi ची एस पी जबने मणिपुर प्रजा मियाम हाइजेरिबा अंगचरिबा वॉइस एक्सेप्ट तौबी हाइबो